ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯤ ꯂꯩꯆꯜꯋꯥꯔꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯐꯧ ꯆꯔꯣꯡ꯫ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤ ꯀꯝꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯌꯥꯝꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯌꯥꯝꯅ ꯈꯨꯀꯜ ꯄꯥꯡꯒꯟꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯂꯕ ꯃꯟꯇ꯭ꯔꯤꯁꯤꯡꯁꯨ ꯃꯍꯥꯛꯀꯤ ꯊꯧꯒꯜ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯧꯁꯤꯡ ꯂꯩꯔꯕ ꯑꯗꯨꯒꯨꯝꯂꯕ ꯃꯟꯇ꯭ꯔꯤ ꯉꯥꯛꯇꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯀꯣꯅꯨꯡꯗ ꯁꯤꯠꯇꯣꯛ ꯆꯥꯝꯊꯣꯛꯅꯕ ꯂꯩꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯀꯣꯅꯨꯡꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯄꯨꯝꯅꯃꯛ ꯁꯤꯠꯇꯣꯛ ꯆꯥꯝꯊꯣꯛꯄ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯛꯂꯒ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯄꯣꯠ ꯑꯁꯨꯃꯛ ꯅꯥꯟꯊꯣꯛꯄ ꯁꯤꯠꯇꯣꯛꯄ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯁꯤꯠꯇꯣꯛ ꯁꯦꯡꯇꯣꯔꯛꯄꯗ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯀꯥ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯀꯥ ꯑꯗꯣ ꯑꯁꯨꯝ ꯁꯦꯡꯇꯣꯔꯛꯄꯗ ꯃꯍꯥꯛꯅ ꯁꯣꯏꯕꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯇꯨꯅ ꯊꯝꯕ ꯐꯖꯔꯕ ꯂꯥꯏ ꯑꯃꯕꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯐꯣꯇꯣ ꯑꯗꯨꯒ ꯀꯣꯟꯅꯅ ꯄꯨꯡꯆꯥꯏ ꯆꯥꯏꯗꯨꯅ ꯀꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯈꯥꯖꯤꯜꯂꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯐꯣꯇꯣ ꯑꯗꯨꯁꯨ ꯁꯦꯒꯥꯏꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯄꯥ ꯑꯗꯣ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯐꯣꯇꯣ ꯑꯗꯨꯒ ꯀꯣꯟꯅꯅ ꯄꯨꯂꯞ ꯇꯥꯁꯤꯜꯂꯒ ꯖꯒꯥ ꯑꯃꯗ ꯍꯨꯟꯗꯣꯛꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯄꯥ ꯑꯗꯨꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯣ ꯆꯪꯉꯛꯂꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯊꯦꯠꯇꯨꯅ ꯊꯝꯕ ꯐꯖꯔꯕ ꯃꯤꯡꯁꯦꯜꯅ ꯈꯥꯖꯤꯟꯗꯨꯅ ꯊꯝꯕ ꯐꯣꯇꯣ ꯑꯆꯧꯕꯗꯣ ꯂꯩꯇꯕꯗꯨꯗ ꯏꯍꯥꯡ ꯍꯥꯡꯂꯗꯨꯅ, "ꯍꯥꯏ, ꯀꯅꯥ ꯂꯩ? ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯃꯤꯡꯁꯦꯜꯅ ꯐꯖꯅ ꯈꯥꯖꯤꯜꯂꯒ ꯊꯝꯕ ꯐꯣꯇꯣ ꯑꯗꯨ ꯂꯩꯇꯦ, ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯊꯣꯡ ꯉꯥꯛꯂꯤꯕ ꯗꯨꯋꯥꯔꯤ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖꯍꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯉꯁꯥꯏ ꯂꯝ ꯁꯤꯠ ꯁꯦꯡꯕ ꯅꯤꯄꯥ ꯑꯗꯨꯗꯤ ꯂꯥꯛꯈꯤꯕꯅꯤ, ꯃꯉꯣꯟꯗ ꯍꯪꯂꯕꯗꯤ ꯈꯪꯒꯅꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯈꯣꯡꯂꯩ ꯊꯨꯅ, "ꯍꯩ, ꯆꯠꯂꯨ, ꯅꯤꯄꯥ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯌꯨ" ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯈ꯭ꯔꯕꯗ ꯃꯤꯀꯨꯞ ꯑꯗꯨꯃꯛꯇꯗ ꯃꯐꯝ ꯑꯗꯨꯕꯨ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯂꯝꯕ ꯅꯨꯄꯥ ꯑꯗꯣ ꯆꯪꯉꯛꯂꯤ꯫ ꯃꯁꯥ ꯑꯗꯨꯁꯨ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯍꯥꯏ, ꯅꯤꯄꯥ, ꯅꯪꯅ ꯑꯩꯒꯤ ꯀꯥ ꯑꯁꯤ ꯁꯤꯠꯇꯣꯛ ꯆꯥꯝꯊꯣꯛꯂꯝꯃꯤ, ꯁꯦꯡꯗꯣꯛꯂꯝꯂꯤ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ?" ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥ ꯑꯗꯨꯅ, "ꯍꯣꯏ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯅ ꯁꯦꯡꯗꯣꯛꯆꯔꯝꯕꯅꯤ." "ꯑꯣ, ꯑꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯃꯤꯡꯁꯦꯜ ꯆꯟꯗꯨꯅ ꯊꯦꯝꯕ ꯐꯣꯇꯣ ꯑꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯅꯍꯥꯛ ꯎꯔꯝꯕ꯭ꯔꯣ?" ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯏ ꯑꯗꯨꯅ ꯀꯤꯊꯤꯛ ꯀꯤꯔꯨꯝ ꯇꯧꯅ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯃꯗꯨ ꯐꯖꯅ ꯂꯧꯊꯣꯛꯆꯔꯒ ꯐꯖꯅ ꯁꯦꯡꯗꯣꯛꯆꯔꯦ, ꯑꯗꯨꯗꯨꯒ ꯃꯄꯥꯟꯗ ꯀꯪꯍꯟꯖꯔꯝꯕꯅꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ, "ꯑꯣ, ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯊꯨꯅꯃꯛ ꯄꯨꯁꯤꯜꯂꯛꯂꯣ, ꯃꯐꯝ ꯑꯁꯤꯗ ꯊꯦꯠꯆꯜꯂꯨ, ꯃꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯒ ꯑꯩ ꯑꯁꯤ ꯑꯋꯥ ꯄꯣꯊꯥꯖꯔꯤꯕꯅꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯄꯥ ꯑꯗꯣ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯦꯞꯂꯒ ꯂꯩꯔꯤ꯫ ꯅꯤꯡꯊꯧꯅ, "ꯀꯩꯗꯧꯔꯕꯒꯦ? ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯇꯥꯍꯧꯗ꯭ꯔꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯅꯤꯄꯥ ꯑꯗꯨꯅ, "ꯁꯨꯝꯗꯧꯕꯅꯤ, ꯑꯩꯅ ꯃꯗꯨ ꯁꯤꯠꯇꯣꯛꯄ ꯇꯧꯕꯗ ꯃꯈꯥꯗ ꯇꯥꯔꯛꯇꯨꯅ ꯀꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯃꯗꯨ ꯑꯍꯥꯟꯕꯗ ꯍꯥꯏꯗꯣꯛꯂꯝꯕ ꯇꯥꯔꯒꯗꯤ ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯑꯔꯨꯕ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯒꯗ꯭ꯔꯥ ꯀꯤꯖꯕꯗꯒꯤ ꯃꯗꯨꯃꯛꯇꯤ ꯑꯩꯅ ꯍꯥꯏꯗꯣꯛꯈꯤꯗ꯭ꯔꯦ, ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯁꯥꯎꯔꯦ꯫ "ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯃꯗꯨꯇꯕꯨ ꯌꯦꯡꯖꯔꯒ ꯑꯋꯥꯕ ꯄꯣꯊꯥꯖꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯊꯨꯒꯥꯏꯈ꯭ꯔꯕ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯊꯛꯇ ꯃꯤꯅꯝꯗꯨꯅ ꯅꯍꯥꯛꯅ ꯆꯥꯝꯊꯣꯛꯇꯨꯅ ꯊꯝꯂꯤ, ꯂꯣꯏꯗꯣꯔꯦ ꯀꯀꯥꯏꯗꯁꯨ ꯍꯥꯏꯖꯜꯂꯤꯕ? ꯅꯪꯅ ꯑꯩꯒꯤ ꯏꯊꯛꯇ ꯃꯤꯅꯝꯂꯝꯕꯒꯤ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤꯗꯃꯛꯇ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ꯫ ꯏꯍꯥꯟ ꯍꯥꯟꯅ ꯅꯪꯅ ꯅꯤꯡꯊꯧ ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯑꯩꯅ ꯊꯦꯡꯕꯗꯒꯤ ꯁꯣꯏꯕꯗꯒꯤ ꯀꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯝꯂꯕꯗꯤ ꯅꯪꯕꯨ ꯑꯩꯅ ꯉꯥꯛꯄꯤꯔꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯑꯩꯉꯣꯟꯗ ꯅꯆꯤꯟ ꯊꯤꯕꯒꯤꯗꯃꯛ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯂꯕꯅꯤ꯫ ꯑꯃꯨꯛ ꯍꯟꯅ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯔꯛꯄ ꯌꯥꯔꯣꯏ, ꯆꯠꯂꯨ." ꯑꯗꯨꯝꯅ ꯆꯩꯔꯛꯂꯕꯗ ꯅꯤꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ, "ꯏꯅꯤꯡꯊꯧ, ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ" ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯇꯥꯕꯤꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯊꯣꯡ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯌꯥꯊꯪ ꯇꯧꯗꯨꯅ
nipa adubu konungi wangwa tanna tindurakli. Masidagiti nipa ado atumak chatkri. Mathangi numitki darbardani. Ningthau aduna ngarang mana tawkhiba thabaksing adugi matangda wari liduna mantri mamdon phamnaibasing aduda pau tami. Wafam adu tarupata lairiba phamnaibasing aduna ningthau tawkhibado matik chap sarabani. Oidaba ngangliba machil adu thangsangna soidatlamgadabani. Amana mukhumi. Sumi tawgadabani. Oidaba ngangba haibasimak khwaidagi phattaba hainabi makhalamani. Adugi sumathakta isam sambasу nataba ining thauda mahakna oidaba ngangbagi kari matik leibano. Mana phangkhriba chairak ado pikpu pikngalabani. Adumna mathang asum hairakpada ningthauna nadunabu aina mabu amukhanna sana konungda karakba yaroi haiduna mahakpu halankribani. Aduga nakhoida aina wahang amatang hange. Nakhoigi punsida nakhoina oidaba kakasi ngangba yaukrabra. Adumna hanglakpada mantri sing adugi mayamdagi mantri amana ining thau madu yaukhdri maleda aigi punsidadi amukta fawa oidaba ngangdri mayamgidi khangjade. Matamaruda mantri amanamuk era aisu dumangaida aisu aide khangakpadagi ngasi phawda oidaba haibase amukta fawa ngangjarakdri. Oidaba ngangba haibase karam tawbagi haiba fawa khangjadi. Adumna makhoi mayamdo oidaba ngangdi haiduna asum mathang hainarakpada ningthau singi leidiba manai masalsing mantri sing adugi khwaigi marakta ingan ngana phamliba hodo hedonga loksing laheiraba mantri ama yauri. Hariba bor mantri adudi tupina muru luthaduna adumuk mayam gangaribado tari. Tanja aduda ningthauna bor mantri kari no ngasi diwaga amata ngangdi tumina leiribadubo natti kari hainingribu noigi wahang asida. Wafam matu tabada bor mantri aduna ining thau ibungo aibu haijo hairagadi ai kariguma matamda mamang matamda ai oidaba ngangbagi thabak asi khara tawjakhre. Adumna hairakpada ningthauna yamna sauna kari ainadi karisuletaba minai ama phawba aingonda oidaba ngangi haiduna mahakpu konung asidagi tanthokhribani. Aduga aina yama thaduna thamliba inai singi makko oihaliba bor mantri na hakna oidaba ngamlaba. Adumna hairakpada bor mantri aduna hoi iningtho ai oidaba puti ngangjakhri. Adubu aina ngangliba oidaba asidi mang tangnaba mawongda ngangjaba natti kanagumba amagi punsi kananaba natragana kana amgumba amagi thawai to aina kanbinabagidamagta ngangkhiba ngaktani. Aduna ngahan makhai maramrakta aina oidaba ngangjarabasu ngasi aina asomna aidi oidaba ngangkhiba leire haiduna haidokliba simak asengba chatpaga chap banai. Adumna hairaklaba phawda ningthau aduna kari amata mawa lawdana nai nangi wa amata taningdi aduna yama thuna kunungasi thatoklaga satkhro haiduna tangki. Masigi matung bor mantri ado wakhal nungaitana mayum lomda halakle. Kari karam tawraga ningthauda mipum khudimagase punsigi tangkak amada oidaba ngangi. Aduga karigumba kanda oidaba ngangliba thabak aduna karigumba kanda su afaba oida I haibasi kamdawna utkadabagi haibado mahak khanjanarami. Aduna matang matangna yadabadagi oidaba ngangba haibase mipum khudimakta adumak lei haibasi kamdawna utkadagi haiduna wakhal khanna lakpana mayum jorokle. Mayumgi mangolda phamlaga wakhal tawduna asum leiringai makoigi yumgi sangoigi masida phau pambi mayam ama jainanabagi phauduna thamlibado uri. Madu ubada mahakna asumna khalaga mahaki manai amabu kaukshali. Manai ado mahana kawwadagi parpar mahaki manaka sangsalaglaga ai karigino nakoina phawasi phawdoklaga aada labukta jairugidi leitradana sidawoina pukhallaglibadi. Wafam maduda manai amana mapu ibungo
labukta jaiba yabani adubu labukta ising asuki matik changwan khibana sidai sida hongkalaga adumak jai masi mahu sadagi sudumak jaiduna lagle wafam madu tabada board mantri aduna phare nahak thabak pudi yamna chilli adu oiba taragasu konsang tu chalu aduga ne sana aseng bana saba phau charong yamna phajaba ama sana konsang da nahana saruro aduga sabai hek loibaga nangna pudno lau adum na hairakpada manai aduna hoi phagani mapu ipungo haiduna mahak satkhri somdana ningthongna mahakti achumba ngangba mini mapunsida amukta phawba oidaba ngangdri haiduna manai sing aduga lehobado ngasidi hafta amarom phajalakli madamaduda board mantri ado itha thajadana sana kunung karakli board mantri adu ubada nipa aduna haibadi ningthau aduna hai kaidore board mantri nangdi aina lakano haikraba natra nahak po phamasida ambu hada laklano haikraga karigi laklibano haiduna seirakli matamaruda board mantri aduna nate ningthau aina lakchariba sidi aidi board mantri amagi saktama laksabana chadi aidi lebak asigi praja ama oina ningthauda yamna kanagadaba amadi leipak chahonga hongna mari mara chetna paranaba karigobo wafam khradang haijagi haiduna lakcharibani wafam madu tarbada ningthauna o leipak asigi chawkhatnabagidamakta wafam khara haiba lakpane haiba fare adu warbadi kari wafam no ningthau aingonda hairo wafam aduda board mantri aduna hoi phagani ining thau haiduna mahaki phuri khawda yarokliba phajaraba phaucharong adubu lokthuknabagidamakta phi mayom adubu lokthorakli aduga ningthaugi mamangda tapna thami aduga phi ado tapna haidoktuna phajaraba phaucharong adubu uttuna hairi ining thau ibungo masigi phaucharong ase onthongna phajadrane asumna hairaga ningthauda piri ningthauna phaucharong adubu pairaga masidi sana sengbanidana adugi sumathakta asoki matik phajare phaugi mana phaugi charong sing kaya da phajariba hai masina kamdongna lebak asibu chahonga honga doribano matamaruda board mantri aduna ining thau ibungo phaucharong asi icham chamba phaucharong amanati masi aina ngaha nongma lambida sum chatlingaida munirisi amana aingonda pibiramani aina ining thau hoiga manai sing asiga kainabagi nungaitraduna chawraba patamagi mapanda asom wakhal nungaitana wakhal lamada leiringai munirisi do aigi nakta lepdaga leirambani aisu inga ngakle karigidamakta aibu thirakpano haiduna hanglubada munirisi aduna thirakpanati sumna sum lakpada nahakpu thengnabani nangonda karigumba posak amatang pibiramge haiduna ayase thawona nangina nakta lakribani asumna hairaga munirisi aduna aigi famda masigi phaucharong ase pibiramani hariba munirisi ase wanglaba himaloi singdolda lainingdaga leiba munirisi ni hai munirisi aduna hairambada masigi phaucharong ase lehau phaba labuka tharabadi phaucharong se sana ngakta oina charong palakadoribani haibadi sanagi phaucharong pangadoribani maramaduna masije nahakna tharuro haiduna piramlaga munirisi adudi paklaba pat adugi imai mathakta adumak leibakta chatpagumna satkribani ningthau wafam adu tabada ningthauna kari ising mathakta leimai chatpagumna chatkhiba adudi yamna sakti leiba munirisi soidin oramlagani adumna ningthauga natana leiriba manai masalsing mantri mayam do hainari aduga ningthungna makha tari phare nahakna masigi phau pambi asi tharabadi phau pambi ngakta oina haibadi sanagi phau oina haurakani aduga sanagi phau oina pangani mahairabanina hayek ayuk anganbada aikoina punna thagadabani ngasigidi nahak hallo aduga hayeng punna aikoi thengnarasi adumna haibadagi board mantri aduna hoi phagani ibungo hairamlaga mahak mayumda halakle mathangi numitki ayuk anganbani
ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯕꯣꯔ ꯃꯟꯇ꯭ꯔꯤꯗꯨ ꯂꯥꯛꯂꯦ ꯅꯤꯡꯊꯧꯁꯨ ꯍꯥꯟꯅꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯝꯕꯅ ꯃꯈꯣꯏ ꯄꯨꯟꯅ ꯂꯣꯏꯁꯤꯜꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯩꯍꯥꯎ ꯂꯩꯕ ꯂꯧꯕꯨꯛ ꯑꯗꯣꯝꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯧꯕꯨꯛ ꯑꯗꯣ ꯌꯧꯔꯕꯗ ꯅꯤꯡꯊꯧꯅ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯁꯦ ꯅꯪꯅ ꯉꯔꯥꯡ ꯄꯤꯔꯝꯕ ꯐꯧ ꯆꯔꯣꯡ ꯑꯗꯨꯅꯤ ꯃꯁꯦ ꯅꯍꯥꯛꯅ ꯍꯨꯜꯂꯨ ꯑꯗꯨꯗꯨꯒꯅꯦ ꯄꯥꯜꯂꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯅꯁꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯑꯗꯨꯗ ꯏꯅꯤꯡꯊꯧ ꯌꯥꯝꯅ ꯂꯨꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯀꯔꯤ ꯀꯔꯝꯕ ꯑꯔꯨꯕ ꯋꯥꯐꯝ ꯑꯃꯨꯛ ꯂꯩꯔꯤꯕꯒꯦꯅꯦ ꯃꯇꯝ ꯑꯗꯨꯗ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯁꯨꯝꯗꯧꯕꯅꯤ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯍꯥꯏꯔꯤꯕ ꯐꯧ ꯆꯔꯣꯡ ꯑꯁꯤ ꯊꯥꯒꯦ ꯍꯥꯏꯔꯕꯗꯤ ꯄꯣꯛꯄꯗꯒꯤ ꯍꯥꯏꯕꯗꯤ ꯃꯄꯨꯟꯁꯤꯒꯤ ꯑꯃꯨꯛꯇ ꯐꯥꯎꯕ ꯑꯣꯏꯗꯕ ꯉꯥꯡꯗ꯭ꯔꯤꯕ ꯌꯥꯝꯅ ꯙꯔꯃ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯧ ꯑꯁꯦ ꯊꯥꯕꯤꯒꯗꯕꯅꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯩꯈꯣꯏꯒꯨꯝꯕꯅ ꯊꯥꯔꯕꯗꯤ ꯍꯧꯔꯣꯏ ꯀꯔꯤꯒꯨꯝꯕꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯩꯒꯨꯝꯕꯅ ꯊꯥꯔꯁꯨ ꯍꯦꯛꯇ ꯍꯧꯒꯗꯕ ꯑꯣꯏꯔꯝꯂꯕꯗꯤ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯑꯣꯏꯅ ꯀꯥꯔꯛꯇꯨꯅ ꯐꯧ ꯑꯁꯦ ꯊꯥꯕꯤꯌꯨ ꯍꯥꯏꯒꯗꯧꯔꯤꯕꯅꯣ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯩꯒꯨꯝꯕꯅꯗꯤ ꯊꯥꯕ ꯌꯥꯗ꯭ꯔꯦ ꯏꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯑꯩꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯣꯏꯗꯕꯁꯦ ꯈꯔ ꯉꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯊꯥꯕ ꯌꯥꯗꯕꯗꯒꯤ ꯏꯅꯤꯡꯊꯧꯗ ꯋꯥꯀꯠꯆꯈꯤꯕꯅꯤ ꯑꯗꯨꯅ ꯄꯣꯠ ꯑꯁꯤꯕꯨ ꯑꯣꯏꯗꯕ ꯉꯥꯡꯗꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯊꯥꯍꯟꯕꯤꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯕ ꯐꯔꯦ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯊꯥꯍꯜꯂꯒꯦ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯊꯣꯛꯂꯛꯎ ꯅꯄꯨꯟꯁꯤꯒꯤ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯑꯣꯏꯗꯕ ꯉꯥꯡꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯃ ꯊꯣꯛꯂꯛꯎ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯂꯩꯔꯤꯕ ꯃꯟꯇ꯭ꯔꯤꯁꯤꯡꯗꯣ ꯇꯨꯃꯤꯟ ꯃꯀꯣꯛ ꯅꯣꯟꯊꯔꯒ ꯂꯣꯏꯅꯃꯛ ꯂꯩꯔꯤ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯅꯈꯣꯏꯁꯨ ꯑꯣꯏꯗꯕ ꯉꯥꯡꯂꯨꯔꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯁꯨ ꯃꯃꯥꯡ ꯃꯇꯝꯗ ꯑꯣꯏꯗꯕꯗꯤ ꯈꯔ ꯑꯗꯨꯃꯛ ꯉꯥꯡꯅꯖꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯊꯥꯕꯗꯁꯨ ꯍꯧꯒꯗꯕ ꯃꯥꯟꯗꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯩꯗꯤ ꯕꯣꯔ ꯃꯟꯇ꯭ꯔꯤꯁꯦ ꯈꯛꯇꯃꯛ ꯑꯣꯏꯗꯕ ꯉꯥꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯝꯂꯕ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟꯁꯤꯡꯁꯤ ꯑꯣꯏꯗꯕ ꯉꯥꯡꯂꯨꯔ ꯃꯥꯜꯂꯦ ꯑꯗꯨꯅ ꯄꯣꯛꯄꯗꯒꯤ ꯑꯣꯏꯗꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯉꯥꯡꯗ꯭ꯔꯤꯕ ꯏꯅꯤꯡꯊꯧꯅ ꯑꯣꯏꯅ ꯃꯁꯦ ꯊꯥꯕꯤꯔꯣ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗ ꯅꯤꯡꯊꯧꯅ ꯑꯩꯁꯨ ꯃꯃꯥꯡ ꯃꯇꯝꯗ ꯑꯣꯏꯗꯕ ꯈꯔ ꯉꯥꯡꯈꯤꯕ ꯃꯥꯜꯂꯤꯅꯤ ꯑꯗꯨꯅ ꯑꯩꯅ ꯊꯥꯕꯁꯨ ꯍꯧꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯅ ꯑꯗꯨꯅꯤ ꯏꯅꯤꯡꯊꯧ ꯄꯨꯟꯁꯤꯗ ꯑꯣꯏꯗꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯉꯥꯡꯗ꯭ꯔꯤꯕ ꯃꯤ ꯂꯩꯕ ꯍꯧꯅꯗꯦ ꯑꯗꯨꯕꯨ ꯉꯥꯡꯈ꯭ꯔꯤꯕ ꯑꯣꯏꯗꯕꯗꯣ ꯐꯠꯇꯕ ꯃꯔꯝꯗ ꯅꯠꯇꯕꯗ ꯑꯐꯕ ꯃꯔꯝꯗ ꯄꯨꯊꯣꯛꯄꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯑꯗꯨꯒ ꯃꯇꯥꯡ ꯃꯇꯝꯅ ꯌꯥꯗꯕꯗꯒꯤ ꯉꯥꯡꯈꯤꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯅꯤꯡꯊꯧꯗ ꯑꯩꯅ ꯉꯔꯥꯡ ꯑꯩꯗꯤ ꯑꯣꯏꯗꯕ ꯉꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯆꯈ꯭ꯔꯤꯕꯗꯨ ꯃꯗꯣ ꯑꯩꯒꯤꯗꯤ ꯑꯁꯦꯡꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗꯤ ꯑꯃꯨꯛꯀꯁꯨ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯃꯈꯣꯏꯅ ꯑꯣꯏꯗꯕ ꯉꯥꯡꯈꯤꯕ ꯑꯗꯨꯕꯨ ꯉꯥꯡꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯗꯨꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯅꯤꯡꯊꯧ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯨꯝꯃꯤ ꯅꯍꯥꯛꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅꯃꯛ ꯌꯥꯔꯦ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯨ ꯄꯨꯊꯣꯛꯂꯦ ꯑꯗꯨꯒ ꯑꯁꯣꯏꯕꯁꯨ ꯑꯗꯨꯃꯛ ꯇꯥꯛꯄꯤꯔꯤ ꯑꯗꯨꯅ ꯅꯍꯥꯛꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕ ꯕꯣꯔ ꯃꯟꯇ꯭ꯔꯤꯅꯤ ꯅꯪꯁꯤ ꯑꯩꯒꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯇꯥꯡꯂꯕ ꯂꯟꯗ ꯅꯠꯇꯅ ꯑꯩꯒꯤꯁꯨ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯔꯤꯕꯅꯤꯗꯣ ꯐꯔꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯂꯧꯊꯣꯛꯈ꯭ꯔꯕ ꯕꯣꯔ ꯃꯟꯇ꯭ꯔꯤꯒꯤ ꯐꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯞꯄꯤꯔꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯨꯔꯁꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯕꯨꯁꯨ ꯋꯥꯈꯜ ꯇꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯆꯥꯎꯔꯕ ꯃꯅꯥ ꯃꯊꯨꯝ ꯄꯤꯒꯗꯧꯔꯤꯕꯅꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯕꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯄꯨꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯑꯃꯗꯤ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯁꯤꯡꯂꯩ ꯑꯣꯏꯗꯕ ꯉꯥꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯨꯕꯗꯣ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯗꯨꯅ ꯃꯈꯣꯏꯗꯨꯝ ꯑꯣꯏꯅ ꯏꯀꯥꯏꯕ ꯅꯪꯈꯤ ꯃꯈꯣꯏꯅ ꯅꯪꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕꯅꯤ ꯍꯥꯏꯗꯨꯅ
ꯏꯀꯥꯏꯕ ꯄꯤꯗꯨꯅ ꯃꯈꯣꯏꯅ ꯉꯝꯂꯦ ꯈꯟꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯕ ꯕꯣꯔ ꯃꯟꯇ꯭ꯔꯤꯅ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯗ ꯑꯣꯏꯅ ꯑꯋꯥꯕ ꯄꯤꯔꯛꯇꯨꯅ ꯍꯥꯏꯕꯗꯤ ꯏꯀꯥꯏꯕ ꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫